ताबीर खाईपुनपु इमेज टीवी तराम ओक्चबग लोइना ब्रजेश कुमार जरी मरुब पाउदा कुनिपान सुब लोकसभा की भोट मसिंग थीबगी थबक चथरी एनडीए न सीट 245 अदुगा इंडिया ब्लॉक ना सीट 230 मांगजिल थारी आउटर अमसुंग इनर मणिपुर पार्लियामेंट्री कॉन्स्टिट्यूएंसी की भोट मसिंग थीबदा आईएनसी कैंडिडेट सिंह मांगजिल थादुना चली लोइना यूपीएससी एग्जामिनेशन द रैंक 54 तारख्रबा एस क्रिस्टोफर बु मातक तरामना ओख्रे मपुंग पाव लोबिरसी तांकक तरे थोकना भोट थादनखिबा लोकसभा की मिखल की ngasi भोट मसिंग थीबदा पाव असि इबा मतम नुमिदांग पुंग तरुक का मखाई फावदा एनडीए ना सीट 245 दा अदुगा इंडिया ब्लॉक ना सीट 230 दा मांगजिल थारी इलेक्शन कमीशन वेबसाइट की मतुंग इन्ना बीजेपी ना सीट मरफू हुमदोई फंगले अमदी सीट 153 दा मांगजिल थारी कांग्रेस ने सीट 35 फंगले अदुगा सीट 34 दा मांगजिल थारी समाजवादी पार्टी ना सीट 2 फंगबगा लोइना सीट 39 दा मांगजिल थारी ऑल इंडिया तृणमूल कांग्रेस ना सीट 3 फंगले अमदी सीट 13 दा मांगजिल थारी डीएमके ना सीट 19 दा मांगजिल थारी बीजेपी मतंतना गवर्नमेंट सेम के हायबदी मसिंग 38 वाली अदुगा मा की पार्टनर एनडीए की मतेंग मथौ तारी हंदक की मिखल असिदा बीजेपी की लुसिंगबी अमदी वुमेन एंड चाइल्ड डेवलपमेंट मिनिस्टर स्मृति ईरानी अमेठीदा कांग्रेस की किशोरी लाल ना मसिंग यामना हेन मांगजिल थारी इलेक्शन मनुंग बीजेपी लीडर दिनेश प्रताप सिंह ना अमेठी की पियोन द कांग्रेस ना टिकट पीरे हाई की बनी कांग्रेस एमपी राहुल गांधी केरला की वायनाड अमसुंग उत्तर प्रदेश की रायबरेली सीट अनिमक्ता माई पाकले वायनाड कॉन्स्टिट्यूएंसी दा महाके ख्वाइदगी नकनबा सीपीआई की एनी राजादगी वोट 1,50,000 चामरी कुनिथो हेंदुना माइथीबा पीखी केरला सीट स्टेट बीजेपी प्रेसिडेंट के सुरेंद्रन अहम सुवत ताकी महाकना वोट 1,90,000 शुबना 94 फंखी इग्नो हेरिटेज काउंसिल हेरिकॉन की फाउंडर सेक्रेटरी जनरल निंगोंबम प्रियोबर्टना मनुंग मतम साधन लेकिदबदा कंगलई इंडिजिनस मार्शल आर्ट्स एंड कल्चरल सोसाइटी के मार्क्सना थमोय शोकना वाव फोंदोरली हेरिकॉन की थबक थोरम कयादा अमदी मटिंग लैबा खुनाई अमा ओइननबा थवाई यावना होटनारंबदा अचौब थौदांग कया लौबिरंबा फाउंडर सेक्रेटरी जनरल निंगोंबम प्रियोबर्टा तरानिपान सुब लोकसभा इलेक्शन 2024 की मणिपुर की सीट अनिगी फांगथोखिबा मिखल की भोट मसिंग ngasi अयुक अंगनबदगी थीबा हौखिबगा लोइनाना हौजिक फावदा इनर अमदी आउटर द इंडियन नेशनल कांग्रेस न चावना मांगजिल थादुना चली इलेक्ट्रॉनिकली ट्रांसफर पोस्टल बैलेट सिस्टम ETPBS सर्विस वोटर की भोट मसिंग थीबगी थबक चथरी ngasi पुंग निपाल दगी इंफाल वेस्ट की DC कॉम्प्लेक्स दा 1 इनर मणिपुर पार्लियामेंट्री कॉन्स्टिट्यूएंसी तरहमदोई की वोट मसिंग थीबगी थबक लोसिन खिबा फावदा आईएनसी न साउना माई फाकली वोट मसिंग थीरिबा कॉन्स्टिट्यूएंसी सिंग अदुदी 10 उरिपोक 11 सगोलबन 12 कैसामथोंग 13 सिंजमई 16 सेकमाई 17 लमसांग 18 कोंथौजम 19 पासोई 20 लांगथवाल 21 नावरिया पाखंग लाकपा 22 वांगोई 23 मयांग इम्फाल 9 थामईबनी काउंटिंग हॉल मापल हांगदुना भोट मसिंग थीबगी थबक चथखी इनर मणिपुर पार्लियामेंट्री कॉन्स्टिट्यूएंसी की ओइना इम्फाल ईस्ट बिष्णुपुर अमदी थौबाल की भोट मसिंग थीबा लुसिन खिबा फावबदा आईएनसी ना चावना भोट मसिंग 3,00,000 चात्रुक हुमद्रा निपान फंगदुना बीजेपी दगी भोट मसिंग 1,09,900 हेदुना मांगजिल थारी ngase
Pung Tarok Makhai strong room hangduna security akan section thoranga loina EVM sing counting hall fawba poki vote masing thiba asida ayat apal laitana ba amadi pamdaba thodok sing thoktana ba Imphal West DC complex security gi tire ahum thokna ngak senbaga loina CCTV camera na singba thamduna section na honari Nakal Amromda Imphal East DC complex chu assembly constituency taragi vote masing thiba gi thawak chataki Med Masida INC candidate Dr. Akoijam Bimol na Chawna Mangjil Thaduna Chatki Imphal East Board Basing Thiriba constituency sing adudi 1 Khundrak Pam 14 High School 15 Wangkai 2 Haingang 3 Kurai 4 Ketrigao 5 Thongju 6 Kairao 7 Andro L8 Lamlaini Handa Pangthok Kiba inner amadi outer chemical aduda inner apunba voter lak mapan ga lising mai pudra mathoi chamanga humra mari gi manungda voter lak taret lising mapan lak taret lising mai pudra mari chatet mai pudra na bot Thadaki amadi outer ki apunba voter masing lak mangaga lising yangke humdoi subna humran Nepal gi manda voter lak ahunga lising marpu chatruk marpu nipana bot thadanaki Outer Manipur Parliamentary Constituency ki INC ki merep ALFRED KANGGAM S Arthur Thawal gi INC office ta laklamle mahak laklamba aduda miyamna harau nungai ba phongdok tuna taramna oki hojik mafam kharada vote masing thibagi final result laktabana outer gi seat da INC na mai pak le hai bagi candidate da certificate sinadri bana mai pak le hai na lokthopadi leitri hari ngasi gi outer gi vote masing thiba asida Kakching district ki oina assembly segment mari haibadi wabugai Kakching Hyanglam amadi sugnogi oina 18th Lok Sabha election da INC na vote masing lak ahumga lising mapan chatet subna nipal amadi NPF na lak ahumga lising taret chatet nifu taruk phangduna INC na NPF tagi vote masing lising amaga chamapan punitoi henduna chatli hairiba vote masing asida postal ballot paper gidi yaudri Taranipan Suba Lok Sabha Mikhalgi 1 Inner Manipur Parliamentary Constituency ki oina Bishnupur District Laiba Assembly Constituency Taruk ki oina New Mini Secretariat Complex Laiba Multipurpose Hall da Counting Hall oidna Security akan basakin Tawanga loina vote masing thibagi thabak ngasi pangthoki Election counting adu ayuki pungte makhai dagi hogduna punna counting hall taruki apunba table nifuda vote masing thibagi thabak chataki Pamdaba thodok sing thoktana na bat tidim lambi ki DC changbagi lambi amadi DC complex gate ta security personnel sing na checking tawkhibaga loinana DC complex manong da gari sing changan khide loinana election counting aduda pamdaba thodok thokhiba leiti ngasi pangthokhiba election counting aduda BJP gi thaunaujam Basanta Kumar na vote Lising humpuga chani kumapan INC gi angomcha Bimol Akoijam na lising yakhani pan ga chani tarani toy RPI gi Mahesorna lising kurumdai ga chani humputaret IND gi M Tomtom Sanana chani pan ga humrani toy IND gi RK Samarendro Elias Kaikuna lising ani ga chatruk yankhai mari amadi IND gi Aisharat na chani ga nifu humdoi phangki baga loinana nota da chatruk ka kuni thoi phangki Bishnupur district ki oina BJP ki candidate Thaunaujam Basanta Kumar na mahaki kwaidagi nangna balamba oiba INC candidate angomcha Bimol Akoijam dagi vote masing lising aniga supna taret NK Nambol SC ki masing thibada INC ki merep angomcha Bimol Akoijam na lising taraga chatruk kuntramari BJP gi merep Thaunaujam Basanta Kumar na lising tratruk ka chatruk humdra humdoi RPI gi merep Maheswar Thaunaujam na lising machanipan barpudra lising machanipan marpudra mathoi independent merep moyang them totom sana noksabana marpu mathoi independent merep Rajkumar Somerendro Elias Kaikuna chaniga tanipan independent merep haurongbam sar na kuntrani toy notada humdra taruk phangki onam esida Bimol na lising taret ka chatruk kunithoi Basanta Kumar na lising taret ka chanipan subna taret
Maheswarna lising mga chapan sub na mga tutom sanana Chambaga marfu mari kaikuna chawnga kuntaruk saratna nipunipan notada chamba kumapan fangki Bishnupur esida Bimol na lising terai ke chamri kontra homdoi Basanta Kumar na lising trani to cham humpu mari Maheswarna lising mga chaw humpu totom sanana Chamaga humdrani pan kaikuna chatruk ke yangkai mapan saratna kontra mari notada Chamaga nipun thoi fangki Moirang esida Bimol na lising Taranipan ke chahum nifu humdoi Basanta Kumar na lising terai ke chamapan yangkai mga Maheswarna lising ahum ke chamaga taramapan totom sanana chamaga yangkai mapan kaikuna chamri kumanga saratna nipunipan notada chamaga tarama fangki thanga esida Bimola lising mangaga chamapan kun Basanta Kumar na lising taret ke chamaga chupna mari Maheswarna lising aniga chamapan marpudra mari totom sanana chamakun kaikuna chahum nipuni thoi saratna nifu notada humputaret fangki Kom BSC da Bimol na lising taret ke chatret ka nipu teruk Basanta Kumar na lising taret ke chatret nipu matoi Maheswarna lising ahum ke chatruk ke supna manga totom sanana chama kontra mari kaikuna chamri ke kontra mari saratna kontra humdoi notada humra humdoi fangki One Inner Manipur Parliamentary Constituency ke internally displaced persons singi special polling station singi oina Bimol chamaga taramari Basanta Kumar nga chatret ke marfu mga Maheswarna chahunga marfudra humdoi totom sanana tarataruk kaikuna yangkai saratna nifal notada kun fangki Hujung Chatariba Taripan Suwal Lok Sabha Election 2024 ki Inner Amadi Outer Manipur Parliamentary Constituency Board Masing Thiba Loidrabachu INC na Chawna Mangdil Thaduna Chatpada Party ki workers singna Harau Tayama Phongrok Naba Hokre Ngasi Masing Yamlaba MPCC Amadi Manipur Pradesh Congress ki workers singna Congress Bhavan Mamangda Thoktuna Harau Tayama Phongrokpa Aduda Saruk Yarduna MPYC ki President and Popular na hai ngasi Congress Party na chawna mai parliba asi lamdam asigi achumba pamba praja miyamna sogot pibadagini amadi Congress Party ki luchingba Rahul Gandhi ki Bharat Joro Nyay Yatra MPCC ki President loyana party asigi luchingba singna honakiba aduna oirak pani phongrokhi chawna mai pak le haina lauraduna candidate ki yumda mahakpu sogot pasingna harau tayamba Phongrok nari Miyam the piningi achumba pamba Manipur praja miyam the piningi and then Sri Rahul Gandhi ji ki Bharat Joro Nyay Yatra the piningi and then leader of Manipur Congress ki president Sri Kaisam Meghachandra CLP leader Sri Okram Ibobi Sri K amadi MLA Sri Surya Kumar Sir Lokeshwar Moy mayam the credit che piningi adudagi honna biriba Congress workers mayam gi akhang kan maduna ngasi mai pak pane adudagi Manipur mayam gi nuksiba awaba marak sida koi achumba bu pamba Manipur je achumba gi mayon do on bangam da party sigi da makta India Alliance yaw biriba party mayam so honna biraga koi ngasi mai pak gi dilom jela pane na hani handaki election suna Upal Thasi Upal Hinganzi Haiba Paujel Puduna Landam Asiki Tuanto Anba School Amasung College Kayada Cycle Thoduna Environmental Awareness Piriba Amadi Uchara Kaya Thariba Environmental Activist Manikanta Mutum Ngasi Torong Lobby da Thungkre Mapam Adu Yorokpada Torong Lobby Aram by Tengol Unit 16 na Taram Okre Lone na Torong Lobby ki Mapam Kayada Upal Kayamarum Su Paksana Tharam Thaminaki Kudek Pi Thong Horok Badagina Torong Laubigi Aroiba Saruki welcome to Moirang Haina Thaba Mapam Adu Fawbagi Hana Sapling Nurturers Group Torong Laubina Hana Tharamba Uchara Singi Awatpa Mensinduna Uchara Singsu Thaki Hari Union Public Service Commissioner Lowa Civil Services Examination 2023 the All India ranking the Chamapan Kumatoi the Mai Palak Laba is Christopher Imol Amadi Class 10 Amasung 12 Examination 2023 Amasung 2024 the Mai Palak Laba Mahiru Shengbo Matak Students Union na Miyamga Loyana Harau Taram Okre Mahiru Singh Felicitation come Blessing Prayer program Ama Matak Students Union Sinduna Ngasi Matak Community Hall the Pangtokre Thoram Aduda
Khangsim Primary School gi Headmaster K Brozen na Chief Guest Matak Village gi Chief K Chairau Jau Kom na President Oiki thorom aduda Matak Students Union gi President M Mangnilen Kom na Phongdok Khibada Matak Students Union MSU asi 1989 da sem khibadagi Ishor gi Thaujal amadi miyam gi mateng dagi tongan bathabak thorom kya pangthok tuna lakli madugi saruk ama oina lising ani mapal dagi mahiroi singi felicitation gi thorom asi su pangthok tuna lakpani haiki ngasi gi thorom aduda UPSC na Loba Civil Services Examination da All India Ranking Jamapan Kunma Thoida Mai Palak Laba S Christopher Aimol amadi Kosemna Lowa Higher Secondary School Examination 2024 da Science Stream gi oina 9th position da Mai Palak Labi Mangte Mangkhoi Kim Kom yauna Class 10 amadi 12 ki examination da Mai Palak Laba Mahiro Nipu Humdoida Mana amadi Achama Kudol Tamduna Pongning Thawki Loyana Mantak Baptist Church ki Pastor Reverend Sunland Setrona Blessing Mr. Oidna Mahiro Singh Asige Tungi Punsida Hena Yai Paba Oinaba Ishorda Tony Jaki Ngasi Maitai Irol Iek Loisun Lon Apun Beluk Bilal Assam State ki Oiba Mifam Ama Pailapul Study Center da Seram Herajit na Mifam Mapu Oidna Pantokre Mifam Aduda Kupna Kanana Inraba Matungda Warep Kamaram Lokre Ahan Warep da Bilal Assam gi Lamjing Makada Assam da Maitena Punna Kundariba Wafam Singh da Bilal gi Pana Hangdokpa Pana Singh de Assam Central Committee gi Makada District Subdivision Block Amadi Village Pana Singh Semba Ani Shubada Bilal Assam gi Makada Mitai Mayak Diploma Course Dambagi Center Hangdokpa Matamda Bilal Assam dagi Ayaba Cherol Loba Aduga Milal gi district ki manungda chatna hanba aduga angamba thakta awareness camp pangthokpa ahum subada Milal Assam asi athuma tamna Assam government ki makhada registration tauba mari subada Assam gi lupsing lanai larik phongba banner invitation nambada mitai mayak sin nabinaba appeal tauba ngasi mifam aduda kasar panagi president Surat Chandra Singha Wahangbam Surendra and Binod I Renewal M Birmani Milal Kabungans Tangdam Project President MYFA Nasingbana Saruk Yaki Sanabagi Pau District Kang Association Jiribam Sinduna Jiribam ki Bau Prada Laiba Lamlel Community Hall Kam Kang Sangda Tim Difal Nasuk Yaduna Taramatoi Chuba Asangbam Lakidon Debi Memorial Fix Kang Tournament 2024 gi Nasi Chanaki Match da MNC na Ichel Club pu Panjal Trai Thoi Taruk da Thoiki Hayang Nungthil Pung ama Tawa Tam da SAYCB ga MITL ga Sanagani Ngasi Nungthil Pung ama Tawa Tam da Ichel Club amadi MNC na Sanakiba Match asida Ichel Club na tos ngamduna side khanki aduga MNC na kang kapa hoduna kang sanaba hoki team anina yamna fazana sanakiba aduda full time match da MNC na Ichel Club pu Panjal Tarani Tarukta Thoiki M Kiran na referee aduga e iboto na scorer oiki ningsing bay kang tournament asi asang billion amadi magi machin manaw singna makhoigi laikhidraba mabu Lakiton gi mamingda kachaba tournament ni Chatiba tha asigi tang tara gi All Jiribam Sports Association AJSA na Sinduna Jiribam High Secondary School gi Chanabungda timkuni thoina saruk yaduna sanariba first Majurun BB Memorial Senior Futsal Football Tournament 2024 gi ngasi sanaki ahanba match da Khasi Youth Club na Laisam Club A bu goal mari anida thoiki ani suba match da RYCB na Jairol is YC bu goal ani sunu da mighty ba piki ngasi matching asi B Joel Aziz Haider amadi A Joy Kumar na conduct tauki hayangi pre quarter final gi ahanba match nungthil pung ahum taba matamda UPC amadi Laisam Club B ga sanagani ani suba match da Digli NLC ga Silon A ga sanagani ngasi ahanba match nungthil pung ahum taba matamda Khasi Youth Club amadi Laisam Club A ga sanagani
ngasi youth club na tos ngamduna side khanki amadi laisem club A na ball kauduna sanaba hokhi ngasi youth club ki sanor hosing lamrak jersey number 18 na minute ama chatpada goal ama chanbang amki matungda laisem club A gi sanor si boinau na jersey number 10 na 30 minute aduga khasi youth club ki sanaroi limos susien jersey number 8 na 30 minute aduga laisem club A gi sanaroi B boinau jersey number 10 na kumathoi suwa minute goal chanki goal ani chanaduna first half among the draw tanaki second half matungda khasi youth club ki sanaroi amos susien jersey number 9 na kutrama suwa minute amadi limos susien jersey number 8 na kutranipan suwa minute goal ama chanduna apiba matamda khasi youth club na laisem club A bu goal mari anida thoiki ani suwa match pung mari taw matamda 0 is YC ga RYC B ga sanaki RYC B na tos ngamduna side khanki amadi 0 is YC na ball kauduna sanaba hoki RYC B gi sanaroi Paurilung Kamai jersey number 11 na kunmari suwa minute goal ama chanduna first half amangda RYC B na 0 is YC bu goal ama sunyada mangdil thaduna chatki second half matungda RYC B gi sanaroi Rangli Jeme jersey number 19 na kunipan suwa minute amadi Glory jersey number 18 na kunthai suwa minute goal ama chanduna full time da RYC B na 0 is YC bu goal ahum soinoda maiti ba piki ngasi sanakiba tournament asi jiribam gi MLA oiriba Muhammad Ashabuddin amadi mahaki machin manau singna makhoi gi laikhidrabi mama majurun bibi gi mingda katchaba football tournament ni aroibada maroy pau amuhanna kunipan suba lok sabha vote masing thibagi thawak chathari India na sit chaniga marpudra mangada aduga India block na sit chaniga kontra da mangdil thari outer amasung inner Manipur parliamentary constituency vote masing thibada INC candidate sing mangdil thaduna chatli loinana UPSC examination da rank Jamapan kunmatoi tarakraba S Christopher bu mantakta taramna okre ngasigidamakta di paudam pijaba matang asida lusinjari miyang tabirba khwai punapu amuka hanna khurumjari